Hello ma'am, welcome. Ini channel से मैं मुतारा मक्सरी तो कोई देखो मैं मोटो ब्लॉगिंग तो दबा तो नसी से मोटो ब्लॉगिंग तो गया ना सेटअप तो बने होगा देखिए मैं कि माउंट ले वैसे माउंट में पानी लगा कोने देखिए से हीरो कना 7 ले लगा ये हीरो 7 देखिए हेलमेट से मैं हम जी GoPro इन स्टिकर ना पीछे इन अपसेल में बनेगा सी स्टिकर हेलमेट से कोई दिक्कत लूम से हम लूम से हेलमेट से ची हेलमेट ची मागी मॉडल नंबर दो केना रोबोट है इसी के से रंग जो कुछ मीने स्टिकर नपसलू रे बसे जा दो रंग तो कोएगा रंग जो हमको मंदी मल लग हेलमेट से तो फरे मैं मोटो ब्लॉगिंग की केना तो उना से का मैं ची नहीं इके से फदी मोंग दी ता अपनी है तादरा इके जा फोटो तो काफी गंदन का मैं हम ब्लॉग से तो वेलकम तौजरी ब्लॉग से हो रहा है तो चली है मफम से लंबी अम्पी सी लंबी जगह अगर सीना शॉर्टकट ही होइबा लंबी पिगा सीना फगदोक से ना कोई मेन रोड अमल लेबा अदो में तो सिगना से चलगा ना कोई किलोमीटर कनो कोई सोम किलोमीटर मखाय मुदी हिंगेबा लंबी दी अम्पी है सी देखा मैजिक मेन रोड लग रहेगा मेन रोड है सी नहीं मेन रोड से को मुकुम से खा चलागा बाईपास तादुने टाउन चंगा सु जाए टाउन चंगा का ना कमाते मतम कोई ट्रैफिक हम लेगा मतम जो मांगे सबमदी टाउन संदि खा सम सीन किलोमीटर अनी मु हेलेबा हेलसिन साइगी फ्री लेबनी ना थौबदा नवाय भाईतार ना याम जांग सी हो बोले लेने हेक लगी है मस्त मस्त चलो अनोवा सन से हम चले लंबी सीधा पूजा तौदे नुए से पूजा दुर्गा पूजा की आराम से चंदा दो मई की अखोगी सिगना चंदा है पैसा खाइब लापदा लुपा लिसिंग अनी पीओ है लिसिंग अमा पीगे ना मोई एक तो मोई पैसा तोमबी मोंग दे तौवा ने मोंद अस नंग दो हारा जाब्रा का है ना ngang दुनिया दे मोई लाखने ना इना मोई ngai ले देखिए खन्ना के तरह होगा वो नंफू द लोग ऐसी नहीं वो खल्ले से वो गिल उन्होंने ना नंफू द लोग कैसी हम मधे ऐसे जो वो पी दो मोई साव तावन तो देवा गाड़ी से अस केनो तो रुआ जाबो अंते मुसी मेगा ना तो खरा नंफू अपू दबा साइड के नंफू अपू तो हुआ तो उधर देवा दे हंदो या बंतर दी ना मरिंग हम ले उधर नुआ सिगा होना भी साइज जो केनो मले बगा स्कूल हम ले बदना पुंग आई नसीदी हम थिएंगा बने नसीदी हम थिएंग नसीदी पुंग अपन खाइता कोई नसीदी क्लास लेते भाईता कोई क्लास ती लेते नसीदी कोई थबक ऑफिस की थबक ती लेबा इन खरा थिएंग लाकने ना हाय से जो स्कूल हम लेबा अंदना स्कूल मतम ददी हमना सो ट्रैफिक हम ले हजिसु गाड़ी लेरी में हमसे खामे हम स्कूल की गाड़ी के तन गाड़ी जो कोई ममांग थोब मीना गाड़ी से फजन थोद्रेबा नुआते मनीब नुआते मोजे कोई लंबी की हेक मयाद थोबगुब ओवरटेक तब यादगम तो
ꯑꯗꯣ ꯃꯣꯏꯁꯨ ꯒꯥꯔꯤꯁꯦ ꯇꯞꯅ ꯊꯧꯅꯦꯕ ꯑꯗꯨꯅ ꯌꯥꯝ ꯕꯦꯔꯥ ꯇꯥꯏꯁꯦ ꯑꯃꯁꯤꯁꯨ ꯉꯁꯥꯏ ꯑꯁ ꯅꯨꯄꯤꯅ ꯊꯧꯔꯝꯕ ꯒꯥꯔꯤꯁꯤꯅꯤꯁꯦ ꯁꯥꯏꯠ ꯁꯨꯡꯐꯪ ꯐꯪꯉꯔꯣꯏꯗꯣꯏꯃꯤ ꯁꯤ ꯒꯥꯔꯤ ꯅꯝꯐꯨꯗ ꯂꯧꯍꯧꯗ꯭ꯔꯗꯤ ꯅꯨꯄꯤꯅ ꯊꯧꯕ ꯒꯥꯔꯤ ꯍꯅꯨꯕꯅ ꯊꯧꯕ ꯒꯥꯔꯤ ꯃꯣꯏ ꯃꯅꯤꯡꯗ ꯏꯟꯅ ꯌꯥꯄꯣꯟꯇꯦ ꯁꯥꯏꯠꯁꯨ ꯐꯪꯉꯔꯣꯏ ꯅꯪ ꯃꯃꯥꯡꯗ ꯊꯧꯕꯁꯨ ꯄꯤꯔꯣꯏ ꯑꯗꯨꯝ ꯈꯜꯂ ꯆꯠꯂꯅꯦꯕ ꯂꯝꯕꯤ ꯃꯁꯥꯡ ꯑꯃ ꯈꯜꯂ ꯆꯠꯇꯣꯏꯅꯤ ꯂꯝꯕꯤ ꯁ꯭ꯋꯥꯏꯗ ꯏꯁꯤꯡ ꯈꯔ ꯇꯨꯡꯉꯦ ꯑꯗꯨꯅ ꯈꯣꯡꯁꯦ ꯊꯥꯡꯒꯠꯇ꯭ꯔꯗꯤ ꯈꯣꯡꯎꯞꯁꯦ ꯂꯣꯏ ꯃꯣꯠꯂꯅꯤ ꯒꯥꯔꯤ ꯃꯌꯥꯝꯁꯦ ꯁꯤꯒꯤ ꯑꯃꯨꯛ ꯖꯦꯠꯂꯣꯝꯗ ꯍꯥꯏꯗꯣꯏꯅꯦꯕ ꯑꯩꯅ ꯑꯗꯩꯗꯤ ꯀꯩꯅꯣ ꯐꯪꯒꯅꯦꯕ ꯍꯥꯏꯋꯦ ꯑꯩꯈꯣꯏ ꯃꯍꯥꯁꯔꯛ ꯀꯥꯏꯗ ꯕꯥꯏꯄꯥꯁ ꯃꯅꯤꯡꯗ ꯒꯥꯔꯤ ꯂꯥꯛꯄ꯭ꯔꯥ ꯏꯁꯤꯡ ꯆꯥꯎꯕ ꯃꯇꯝꯗꯗꯤ ꯁꯤ ꯂꯣꯏ ꯊꯨꯝꯃꯤꯅꯤ ꯁꯤ ꯌꯧꯔꯗꯤ ꯕꯥꯏꯄꯥꯁ ꯇꯧꯔꯦꯀꯣ ꯁꯤꯒꯩꯗꯤ ꯌꯥꯝꯗ꯭ꯔꯦ ꯁꯤꯒꯩ ꯑꯃꯨꯛ ꯀꯤꯂꯣꯃꯤꯇꯔ ꯃꯔꯤ ꯃꯉꯥꯃꯨꯛ ꯂꯩꯔꯝꯒꯅꯤ ꯃꯔꯤꯃꯨꯛ ꯂꯩꯔꯝꯒꯅꯤ ꯑꯩꯁꯨ ꯍꯦꯜꯃꯦꯠꯁꯦ ꯀꯩꯅꯣ ꯇꯧꯕ ꯋꯥꯏꯖꯔ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯈꯣꯟꯁꯦ ꯉꯪꯉ ꯂꯥꯛꯑꯝꯒꯅꯤꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯀꯩꯅꯣ ꯊꯤꯡꯖꯤꯟꯈ꯭ꯔꯕꯅꯦꯕ ꯀꯩꯅꯣꯒꯤ ꯍꯦꯜꯃꯦꯠꯀꯤ ꯋꯥꯏꯖꯔꯁꯦ ꯁꯤꯅꯔꯤꯗꯤ ꯌꯥꯝ ꯐꯖꯕ ꯅꯨꯡꯊꯤꯟꯗꯗꯤ ꯌꯥꯝ ꯐꯖꯩ ꯁ꯭ꯋꯥꯏꯁꯦ ꯁꯤ ꯑꯦꯔꯤꯌꯥꯁꯦ ꯅꯨꯡꯊꯤꯟꯗꯗꯤ ꯌꯥꯝ ꯐꯖꯩ ꯁ꯭ꯋꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ ꯇꯥꯔꯛꯄꯒꯤꯗꯣ ꯌꯥꯝ ꯐꯖꯕ ꯑꯗꯣ ꯃꯐꯝꯁꯨ ꯁꯤꯁꯦ ꯌꯥꯝ ꯐꯠꯇꯦ ꯑꯗꯣ ꯅꯨꯡꯗꯥꯡꯗꯒꯗꯤ ꯊꯦꯡꯉꯅꯦꯕ ꯁ꯭ꯋꯥꯏꯁꯦ ꯕꯦꯔꯥꯗꯤ ꯇꯥꯕꯖꯥꯠꯅꯤ ꯑꯩꯅ ꯊꯧꯔꯤꯁꯦ 78ꯀꯤ ꯀꯩꯅꯣ ꯁ꯭ꯄꯤꯠꯇꯅꯤꯀꯣ ꯊꯧꯔꯤꯁꯦ ꯑꯗꯣ ꯁ꯭ꯋꯥꯏ ꯇꯧꯔꯗꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯀꯩꯅꯣ ꯇ꯭ꯔꯥꯐꯤꯛꯀꯤ ꯀꯩꯅꯣ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯁ꯭ꯄꯤꯠ ꯐꯥꯕꯒꯤꯅꯦ ꯃꯣꯏ ꯂꯣꯜꯂ ꯂꯩꯔꯝꯒꯅꯦꯕ ꯃꯣꯏ ꯃꯦꯆꯤꯟꯗꯣ ꯈꯤꯜꯂꯒ ꯂꯨꯝꯃ ꯂꯩꯔꯝꯒꯅꯦꯕ ꯑꯗꯨ ꯐꯥꯗꯤ ꯐꯥꯔꯣꯏꯕ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯅꯦꯕꯗ ꯒꯥꯔꯤꯗꯨꯒꯤ ꯁ꯭ꯄꯤꯠꯇꯣ ꯇꯧꯔꯒ ꯍꯌꯦꯡ ꯑꯣꯟꯂꯥꯏꯟꯗ ꯂꯥꯛꯑꯅꯤ ꯃꯦꯁꯦꯖ ꯂꯨꯄꯥ 500 ꯐꯥꯏꯟ ꯀꯥꯏꯅ 1,000 ꯐꯥꯏꯟ ꯇꯧ ꯂꯥꯛꯑꯅꯤ ꯐꯨꯟꯁꯤꯗꯤ ꯂꯣꯏꯔꯦ ꯅꯣꯡ ꯈꯔꯅꯤ ꯆꯨꯈꯤꯕꯗꯣ ꯑꯗꯨꯅ ꯈꯔ ꯐꯕ ꯅꯠꯇ꯭ꯔꯗꯤ ꯃꯃꯥꯡꯗ ꯑꯃꯨꯛ ꯃꯦꯟ ꯔꯣꯗ ꯂꯩꯔꯒ ꯁꯤꯒꯤ ꯕꯥꯏꯄꯥꯁꯁꯦ ꯂꯥꯟꯊꯣꯛꯑ ꯁꯣꯝꯗ ꯂꯝꯕꯤꯁꯦ ꯁꯤ ꯂꯝꯕꯤꯁꯤꯗ ꯑꯃꯨꯛ ꯑꯣꯏꯔꯣꯝꯗ ꯑꯃꯨꯛ ꯍꯥꯏꯗꯣꯏꯅꯦꯕ ꯑꯗꯨ ꯃꯇꯦꯛ ꯑꯃ ꯊꯧꯒꯠꯂꯒ ꯑꯗꯨꯒ ꯂꯩꯔꯦ ꯑꯗꯨꯒꯤ ꯀꯩꯅꯣ ꯑꯩꯒꯤ ꯑꯣꯐꯤꯁ ꯍꯥꯏꯕ ꯇꯥꯔꯦ ꯁꯤ ꯆꯠꯂꯤꯁꯦ ꯁꯤꯂꯣꯡ ꯂꯝꯕꯤꯅꯦꯕ ꯁꯤꯂꯣꯡ ꯒꯨꯋꯥꯍꯥꯇꯤ ꯁꯨꯡꯌꯦꯡ ꯌꯦꯡꯗꯅ ꯁꯨꯝ ꯆꯠꯄꯅꯤ ꯃꯣꯏ ꯇꯧꯔꯤꯁꯦ ꯅꯪꯁꯤ ꯁꯨꯡꯌꯦꯡ ꯌꯦꯡꯗꯅ ꯊꯧꯖꯤꯜꯂꯣ ꯊꯨꯁꯤꯗꯤ ꯃꯃꯥꯡꯗ ꯒꯥꯔꯤ ꯑꯃ ꯂꯦꯞꯄꯒ ꯄꯦꯁꯦꯟꯖꯔ ꯂꯧꯈꯠꯂꯤꯁꯦ ꯌꯧꯗꯤ ꯌꯧꯔꯛꯇꯣꯔꯦ ꯌꯥꯝꯗ꯭ꯔꯦ ꯌꯧꯒꯗꯧꯕ ꯃꯣꯇꯣ ꯕ꯭ꯂꯣꯒꯤꯡ ꯇꯧꯕꯁꯦ ꯚ꯭ꯌꯨꯁꯇꯤ ꯀꯥꯕ ꯋꯥꯠꯂꯦꯕꯀꯣ ꯀꯩꯅꯣꯗꯤ
ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯗꯕꯅꯤꯅ ꯑꯗꯣ ꯑꯩꯁꯨ ꯀꯩꯅꯣꯒꯤꯗꯤ ꯁꯤꯒꯗꯤ ꯗꯨꯔꯒꯥ ꯄꯨꯖꯥ ꯌꯥꯝ ꯆꯥꯎꯅ ꯇꯧꯋꯦꯕ ꯍꯤꯟꯗꯨ ꯌꯥꯝ ꯂꯩꯕꯅꯤꯅ ꯑꯗꯨꯅ ꯗꯨꯔꯒꯥ ꯄꯨꯖꯥꯗ ꯅꯨꯃꯤꯠ ꯅꯤꯅꯤꯒꯨꯝꯕ ꯁꯨꯇꯤ ꯐꯪꯒꯅꯦꯕ ꯑꯗ ꯂꯩꯕ ꯕꯤꯜꯗꯤꯡꯁꯤ ꯑꯣꯏꯔꯦ ꯅꯠꯇ꯭ꯔꯥ ꯁꯤ ꯂꯩꯔꯤꯁꯦ ꯁꯤ ꯕꯤꯜꯗꯤꯡꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁ ꯍꯥꯏꯇꯥꯔꯦ ꯁꯤ ꯕꯤꯜꯗꯤꯡꯁꯦ सिगा चप मानबा सिगा चाव बिल्डिंग अनि खक लेरेबो मनुंग अदुसु अखोगी ऑफिस की केना सेजु पूजा आमदो रे मनाता गेट चंगे हजी यौरे हमदुना कोन मथंगी वीडियो दमु नरसी नसिगिदि स्वाइ जोइन लसनजरगा यौरबनिना सिगी ओइना स्वाइ लसनजर मया मथंगी वीडियो दमु नरसी